ꯉꯁꯤꯒꯤ ꯃꯊꯦꯜꯗꯤ ꯉꯥꯅꯨ ꯊꯣꯡꯗꯗꯧꯔꯦ ꯏꯃꯥꯟꯅꯕꯅ ꯊꯥꯎ ꯍꯩꯖꯤꯜꯂꯦ ꯈꯥꯡꯗ ꯊꯥꯎ ꯁꯥꯔꯦ ꯊꯥꯗꯈꯔꯦ ꯇꯦꯖꯄꯇꯥ ꯀꯩꯅꯣꯁꯦ ꯖꯤꯔꯥ ꯍꯥꯞꯆꯤꯟꯈꯔꯦ Mana musina ba sirapongsi kita kita sada jawabnya kalau ꯆꯣꯛ ꯇꯣꯛꯁꯜꯂꯦ ꯇꯤꯜꯍꯧ ꯊꯥꯗꯔꯤꯁꯦ ꯈꯥꯕꯩꯅ ꯑꯣꯠꯂꯦ ꯖꯞ ꯖꯞ ꯂꯥꯎꯅ ꯉꯥꯅꯨꯁꯦ ꯀꯦꯖꯤ 4ꯃꯨꯛꯅꯤ ꯂꯥꯕꯒ ꯑꯃꯣꯝꯒ ꯇꯧꯁꯜꯂꯦ ꯆꯅꯝ ꯊꯥꯗꯔꯦ ꯑꯣꯠꯂꯦ ꯈꯥꯕꯩꯅ ꯖꯞ ꯖꯞ ꯂꯥꯎꯅ musina ba ko 됐다. 이쪽 거울. singgi 지금 singgi lemnya powder itu 거울이나 하페. powder mana musina ada 맞잖니? 다들 이제 그리고 원하는 쫙쫙 나오네. sampai cuan 이거 밑에서 일단은 뭐는 무슨가 봐. 쫙쫙 나오네. 자, 다가네. 삐쩍 덮쳤네. ꯊꯨꯝ ꯈꯔ ꯆꯥꯏꯁꯜꯂꯦ ꯁꯥꯗ ꯊꯨꯝ ꯆꯪꯅꯕ ꯑꯗꯨꯒ ꯑꯣꯠꯂꯅꯤ ꯖꯞ ꯖꯞ ꯂꯥꯎꯅ ꯑꯣꯠꯂꯦ ꯖꯞ ꯖꯞ ꯂꯥꯎꯅ ꯂꯥꯕꯒ ꯑꯃꯣꯝꯒ ꯇꯧꯕꯅꯤ ꯂꯥꯕ ꯈꯔ ꯅꯨꯡꯉꯥꯏꯇꯦꯅ ꯑꯃꯣꯝꯁꯨ ꯂꯧꯁꯟꯍꯟꯕꯅꯤ ꯈꯥꯕꯩꯅ ꯑꯣꯠꯄ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯁꯧꯔꯛꯑꯅꯤ ꯉꯥꯛꯇꯪ ꯃꯈꯨꯝꯗꯤ ꯉꯥꯛꯇꯪ ꯍꯥꯡꯗꯣꯛꯈꯤꯅꯤ ꯑꯗꯨꯒ ꯃꯈꯨꯝ ꯈꯨꯟꯖꯜꯂꯅꯤ ꯑꯃꯨꯛ ꯃꯩꯗꯤ ꯂꯩꯈꯠꯂꯦ ꯁꯧꯕ ꯍꯧꯔꯛꯑꯦ ꯕꯣꯗꯣꯛ ꯊꯥꯛꯆꯜꯂꯦ ꯑꯅꯤ ꯊꯥꯛꯁꯤꯔ ꯑꯅꯤ ꯊꯥꯛꯆꯜꯂꯦ ꯑꯗꯨꯒ ꯍꯦꯛ ꯃꯣꯔꯣꯛ ꯄꯥꯎꯗꯔꯒ ꯁꯤ ꯃꯆꯜ ꯁꯨꯕꯗꯣ ꯁꯤꯁꯨ ꯊꯥꯛꯇꯣꯏꯅꯤ ꯍꯧꯖꯤꯛ ꯑꯣꯠꯂꯅꯤ ꯖꯞ ꯖꯞ ꯂꯥꯎꯅ ꯑꯣꯠꯂꯦ ꯖꯞ ꯖꯞ ꯂꯥꯎꯅ ꯖꯞ ꯂꯥꯎꯅ ꯉꯥꯛꯇꯪ ꯑꯣꯝꯖꯜꯂꯅꯤ ꯌꯦꯡꯉꯁꯤ ꯑꯁ ꯐꯖꯔꯦ ꯆꯥꯕ ꯃꯅꯤꯡ ꯕꯪ ꯂꯥꯎꯅ ꯀꯥꯔꯦ ꯑꯃꯨꯛ ꯑꯣꯠꯂꯅꯤ ꯖꯞ ꯖꯞ ꯂꯥꯎꯅ ꯑꯣꯠꯂꯦ ꯃꯍꯤ ꯈꯔ ꯂꯩ ꯀꯪꯅꯕ ꯃꯣꯔꯣꯛ ꯈꯔ ꯍꯥꯞꯆꯤꯟꯗꯧꯔꯦ ꯃꯣꯔꯣꯛ ꯄꯥꯎꯗꯔ ꯑꯃꯨꯛ ꯑꯣꯠꯂꯅꯤ ꯖꯞ ꯖꯞ ꯂꯥꯎꯅ ꯑꯣꯠꯄ ꯂꯣꯏꯔꯦ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯈꯔ ꯍꯥꯞꯆꯜꯂꯦ ꯑꯃꯨꯛꯀ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯅꯤ ꯃꯍꯤꯁꯦ ꯀꯪꯍꯟꯈꯤꯗꯣꯏꯅꯤ ꯃꯁꯥꯒꯤ ꯃꯍꯤꯅꯤ ꯁꯥꯗꯒꯤ ꯊꯣꯛꯂꯛꯄ ꯃꯍꯤꯅꯤ ꯈꯨꯝꯖꯤꯜꯂꯦ ꯖꯞ ꯂꯥꯎꯅ ꯍꯥꯡꯗꯣꯛꯑꯅꯤ ꯌꯦꯡꯉꯁꯤ ꯑꯁ ꯐꯖꯔꯦ ꯁꯥꯗꯣ ꯃꯗꯣꯛ ꯂꯥꯎꯅ ꯁꯧꯔꯦ ꯑꯣꯠꯂꯅꯤ ꯇꯥꯁꯟꯗꯅꯕ ꯖꯞ ꯖꯞ ꯂꯥꯎꯅ manamnya musina ꯑꯋꯥꯠꯄ ꯊꯨꯝ ꯍꯥꯞꯆꯜꯂꯦ ꯉꯁꯥꯏ ꯈꯔ ꯍꯥꯞꯈ꯭ꯔꯕꯅꯤ ꯌꯥꯏꯉꯪ ꯍꯥꯞꯄꯅꯤ ꯖꯞ ꯖꯞ ꯂꯥꯎꯅ ꯐꯖꯔꯦ ꯍꯧꯖꯤꯛꯇꯤ ꯃꯆꯨꯁꯨ ꯍꯥꯞꯈ꯭ꯔꯕꯅꯤꯅ ꯁꯥꯁꯦ ꯁꯥ ꯃꯔꯣꯏꯅꯤ ꯍꯥꯞꯄꯤꯁꯦ
ꯌꯦꯡꯉꯁꯤ ꯊꯣꯡꯗꯣꯛꯑꯒ ꯐꯖꯔꯦ ꯁꯥꯕ ꯃꯅꯤꯡꯁꯨ ꯄꯪ ꯄꯪ ꯂꯥꯎꯅ ꯀꯥꯔꯦ ꯃꯍꯤꯁꯨ ꯀꯪꯁꯤꯜꯂꯦ ꯑꯩꯈꯣꯏ ꯇꯦꯁ ꯇꯧꯅꯕꯒꯤ ꯈꯔ ꯇꯣꯠꯊꯔꯅꯤ ꯑꯗꯨꯒ ꯃꯍꯤ ꯍꯩꯖꯤꯜꯂꯅꯤ ꯃꯣꯔꯣꯛ ꯃꯁꯤ ꯄꯥꯎꯗꯔꯗꯣ ꯈꯔ ꯍꯥꯞꯆꯤꯜꯂꯔꯦ ꯑꯗꯨꯒ ꯇꯣꯠꯊꯔꯅꯤ ꯇꯦꯁ ꯇꯧꯅꯕꯒꯤ ꯉꯥꯅꯨꯁꯦ ꯆꯝꯅ ꯀꯥꯝꯕꯅꯤ ꯀꯨꯀꯔꯗ ꯑꯗꯨꯒ ꯁꯤꯅ ꯅꯥꯀꯟꯗꯅ ꯉꯥꯅꯨ ꯊꯣꯡꯕ ꯈꯔ ꯇꯣꯠꯊꯔꯔꯦ ꯑꯗꯨꯒ ꯃꯍꯤ ꯍꯩꯖꯤꯜꯂꯅꯤ ꯅ ꯇꯦꯁ ꯇꯧꯅꯕꯒꯤ ꯑꯗꯨꯒ ꯁꯤ ꯃꯍꯤ ꯍꯩꯖꯤꯜꯂꯅꯤ ꯃꯍꯤ ꯍꯩꯖꯤꯜꯂꯦ ꯈꯤꯇꯪꯒ ꯍꯩꯖꯤꯜꯂꯦ ꯁꯧꯍꯜꯂꯅꯤ ꯉꯥꯛꯇꯪ ꯁꯧꯀꯥꯟꯗ ꯑꯃꯨꯛ ꯅꯝꯃꯛꯑꯒꯦ ꯕꯣꯗꯣꯛ ꯕꯣꯗꯣꯛ ꯂꯥꯎꯅ ꯂꯣꯏꯔꯦ ꯉꯥꯅꯨ ꯊꯣꯡꯕ ꯕꯣꯗꯣꯛ ꯂꯥꯎꯅ ꯁꯧꯍꯜꯂꯦ ꯍꯥꯎꯇꯤ ꯇꯧꯕꯒꯤ ꯇꯥꯏꯃꯤꯡ ꯌꯧꯁꯜꯂꯛꯑꯦ ꯐꯖꯔꯕꯅꯤ ꯍꯥꯎꯇꯤ ꯇꯧꯕꯒꯤ ꯇꯥꯏꯃꯤꯡ ꯌꯧꯁꯜꯂꯛꯑꯦ ꯉꯁꯤ ꯗꯦꯠ 5 ꯑꯣꯛꯇꯣꯕꯔ 2025ꯅꯤ ꯍꯥꯎꯇꯤ